lambi matai da mana masing yonbe nupi taraga humdoi fagatuna fine thihankhre lupa chamri natraga chamnga khaki sendong phangna ba mana masing khara yonana ba hona bada lupa lising amagi fine thihan ba haibase lu kokpada len tabaga manare Imphal East ki andro parking gi akoibada curfew gi athingba thugaiduna mana masing yolambani haiba nupi taraga humdoi fagatuna tiar kakpaga loinana fine thihankhre press na phangba pauda traffic control police na fagatuna nupi taret lupa lising amagi tiar kaktuna fine thian ki aduga nupi tarukna lupa chamri gi tiar kaktuna fine thian ki haide andro parking gi akoibada covid 19 ga mari leinana leingakna chana kanglon gi wangmada ayuki pung tara gi matungda lambi matai da pot yolambagi damak makhoi phagat khibane miyoi sing adu matam sangna pareng lebanduna thamlaba matung gari amada puduna office ta tiar kaktuna fine thian khibane phagat pada yauri binupi amana pause asida phongdor khibada COVID-19 ki daba miyoi kanasu leiramloi nongju nungsa marakta potpham phamduna lainingba kanasu leite sakhaw gi lana hena kan khibana curfew gi athingba khangna mana masing kharadang oidabasu yolhongna ba hona bane laingakna cheng keji manga khak piba asina hingba yagadra makhoi cheng pamdre pambai ama puthokpiduna pot yonba yahanbiyu lupa chamri natraga chamnga khake sendong phangna ba mana masing khara yona ba hona bada lupa lising amagi fine thian bai base lu kokpada len tabaga manare hiram asigi matang da traffic police ki additional SP premjit na phongdor khibada athingba thugaidana bam kayarag hanna hairabasu indabadagi fagatuna fine thian bani haiki androgi sapu upi laifam lenda mi asiba phumliba ase irat thoram mamangda lauthoo pana loisang maheurol dagi chanraglaba androgi sapu upi laifam lenda irat thongni thoram sahi asigi oinasu lakliba ingengi anganba nongmaijing numit tha asigi taraga mathoi da pangthokane masigi mangoinana July tara phawbagi mamangda sandang senba maring khulgi mi asiba phumjiliba si lokthoknaba androgi panaloisakna khangalakle panaloisangi miyoisingna hiramasigi matangda ngase andro panaloisangda pawgi mifam ama pangthokre pawgi mifam aduda androgi panaloisang ahalluk panage laumi lakpa salam romesh na hai androgi senglaba irat thongni tawpham oiriba mafam asida asiba hakchang phumjinba amasung mangpham onthorokpa si yamna laibak thibane sakpa andro panam ningtho maihau birol cultural association ki president singakham memsa devi na hai ngalingai matamdagi sapu upi laifamlen panam ningthoge irat thongni thoram pangthoktuna lakle sahi asigi oinasu adumak pangthokane sahi khudingi ingen thagi ahanba nongmaising numit khudingi pangthoktuna lakpa tawdaba yadaba thoram amane masida maring isilinaw singna laifamlen asida asiba hakchang phumjinba si thoram asigi mangoinana lokthokpiyu kumsi sahi gi oina lakliba July gi taraga mathoi da thokle masi nangnaba phumjiliba asiba hakchang lokthokpinaba memsana association asigi maikaidagi appeal tawrakle loinana laifamlen asi senglabam pham amane matung tarakpadasu asengba laifam ama oina thambada mateng pangminasi hainasu mari leina basingi pungning singsilakle nupi ama masa nupi ani hatlaba matungda thauri yalaga sijakhre thamoi songngai oraba thokdok amada Telangana gi Yadadri Bongir district ta nupi amana masa nupi ani halaba matungda masasu thauri yalaga sijakhre haina sagol sel numita police na phongdorokle masagi chahi 32 surabi turpunuri umaranina ramnagar da leibam haki yumda masa nupi ahumak harsine sahi taraga humdoi laki sahi taraga mathoi amasung saini sahi nipan thauri yansilaba matung mahaksu thauri yalaga sijakhi adum oinamak mahaki masa nupi atonbi saini de thauri yanbaduda sikhide yumdugi mapanda tumliba umaranegi mapuroiba Venkatesh sagolse numit ki ayukta makhoigi khwaidage iton tonbi masanupina kapagi makhol tabada mikap thoktuna hagotke yumgi thongdu manungdagi lonbana mahakna madu phakai khi amasung mahaki loinabi amasung masanupi ani iron beam amadagi thauri yalaga siramba ukhe iton tonbi sainina hinghauri badude mahaki mangakta kiriba fi adu talakbadagine sagol sel numit ki ayukta nupi aduna masanupi ani hatlaba matungda masamaksu thauri yanduna sijakhiba oiramba yai haina police na singnari Deputy Commissioner of Police ke Narayana Reddy gi matungina suicide note phangkhide sel gi wabana maram oiduna nupi aduna sathireba khongthang adu lakhotkiba oiramgani haina thajanari adum oinamak matai manawgi marakta kari problem leibage haibudusu police na thijillagane makhoini yum palakpa sahi taraga mari surei Taliban fighter sing mayok yananabagi damak Afghan government na commando kaya thajinkhre Afghan ge provincial capital da Taliban fighter sing amadi government forcing anigi marakta akan bamawong da khut thokna khraba matung Taliban fighter sing mayok yananabagi damak Afghan government na Taliban na control tawduna leiriba mafam singda
कमांडो कया थाजिनख्रे मरुओइना वागेस प्रोविंस की अवांग नोंचुप थंगबा सरुकता लैरिबा काला आई नोदा गवर्नमेंट ना कमांडो कया थाजिनख्रे अफगान गवर्नमेंट ना वागेस प्रोविंस ता थाजिनख्रिबा कमांडो सिंग असि यामना फजना ट्रेन तौरबा ngaktane कमांडो सिंग असि गवर्नमेंट ना तंगाई फदरबा मतमदा सिजिनबने अदुम ओइनमक तालिबान फाइटर सिंग ना लैबाक अदुगे मरुओइबा सिटी सिंग तपना तपना कंट्रोल तौसिनखिबा अदुदगे ngaktoknanabagidama कमांडो सिजिननबा फिरेप लौखिबने अफगान हाना डिप्लॉय तौदुना लैरंबा फॉरेन ट्रूप्स सिंग मपुंग फान लौथोकपा हौख्रे पेंटागोन फोंदोरकपगी मतुंगिना अफगानिस्तान हाना डिप्लॉय तौदुना थनंबा यूएस ट्रूप्स सिंग चादा मौदादे लौथोखरे यूएस अमसुंग नेटो ट्रूप्स सिंग अफगान दगे लौथोखिबा असिना मरम ओइरगा लैबाक अदुगी लानमी सिंगना तालिबान फाइटर सिंग मायोक याबदा चाउन खुदोंग चादबा मायोक नहल्ले अमेरिकन एयर सपोर्ट याउदना अफगान गवर्नमेंट फोर्स सिंगना तालिबान फाइटर सिंग माइथीबा पीनबा होटनरिबा से अराइबा थबक अमदि नत्ते हाइरे वागेस हेल्थ ऑफिशियल अब्दुल लातिफ रोस्टेना फोंदोखिबदा प्रोविंस अदुदा गवर्नमेंट फोर्स अमसुंग तालिबान फाइटर सिंगी मरक्ता अकनबा मोंगदा खुद थोकनबगी थौदोक्ता मिसम तरा अशोक अपन नंख्रे मखोई हौजिक हॉस्पिटल द ट्रीटमेंट चथरे वागेस की गवर्नर हेसामुद्दीन साना फोंदोखिबदा तालिबान प्रोविंस अदुगी तोंगान तोंगानबा मफमसिंग लाइट अमदि हेवी वेपन सिंग सिजिनदुना अटैक चथरे लैबाक असिगी सिक्योरिटी फोर्स सिंगनसु तालिबान फाइटर सिंगी मायोक्ता चप चाना पाउखुम पीबगा लोइनना तालिबान फाइटर सिंगबु मफमदुदगी तपना तपना तकथोकपा हौरकले मखा ताना अकनबा लालोंग चथदुना मफम अदुदगी तालिबान फाइटर सिंग मपुंग फाना तकथोकपा ngamnaba honagani haire amaromda kala ai nodada laiba miyo yamana phongdorkibada तालिबान फाइटर सिंगना हौजी हौजिकसु सिटी अदुगी अकोइबदा कोइना चटपा मियामना उनरे मोटरसाइकिल सिंगदा अफबा मखलगी खुलाई पाइदुना तालिबान फाइटर सिंगना सिटी अदुगी लंबी सिंगदा यामना तोइना चटपा उरे मासिना मरम ओइरगा मफमदुदा लैरिबा मियोय कया मिपाइबा पोकनरे वैक्सीन कापथोख्रबासिंगदि अथिंबा थमलोइदौरे यूके दा तोपा लैबाक्तगी लाकपा मियोयसिंग संगलकपदा अथिंबा कया थमलखिबा अदु कोविड-19 वैक्सीन मपुंग फाना कापथोख्रबासिंगी ओइनदि थमलंबा अथिंबासिंग अदु खरा मखै कोमथोकलबा याना लैरि हाइना ब्रिटिश ट्रांसपोर्ट मिनिस्टर ग्रांड सेकना फोंदोरकले मिनिस्टर असिना फोंदोखिबदा मीडियम रिस्क लैबा लैबाक्सिंगदगी कोविड वैक्सीन डोज मपुंग फाना कापथोकलबा मियोयसिंगना लाकपा मतमदा अथिंबा थमलरोय ब्रिटेन हाना स्पेन फ्रांस यूनाइटेड स्टेट्स अमसुंग इटाली दगे लाकपा मियोयसिंग लैबाक अदुदा थुंगलरबा मतुंग नुमित तरानी सेल्फ आइसोलेशन तौदुना थमनबा अखनबा ऑर्डर अमा थोखिबने ऑर्डर असिगी मतुंगिना यूके दा थुंगलबा खुदिंगमक सेल्फ आइसोलेट तौबगा लोइनना क्वारंटाइन तौदुना लैनबा खंगनखिबने था तरागा मंगा रोम यूके ना अथिंगबासिंग असि थमख्रबा मतुंग यूके गवर्नमेंट ना कोविड-19 वैक्सीन मपुंग फाना कापथोख्रबा मियोयसिंगी ओइनदे कोमथोकनबा फिरेप लौरखिबने अदुम ओइनमक मियामना हानागुमना यामना सेक्शन लैगदबनी हाइरे अरोइबदा ताबिरिबा पुमनमकपु थागतजरे।